ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯋꯤꯟꯗꯣꯒꯤ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi imphal da phongkhiba maruiba pauche sing khana nainanabagi damakta aikhogi studio da lengsinduna laibiriba expert asi miyam damtang saktakchage mingoina panjarabda oja Dr. 𝐍𝐄𝐖𝐒 author and columnist oja Chari oja ngasigi analysis se makha chathar poina khogi ngasigi amaroi ba chefong sing sta phong liba headline sing se amtang thamjage sana laibak ta han ba headline se yauri basi luching ba singi aya ba yaudana cookie singi mahut silam ba sing yeknabani cookie np thadau miyam gi hak amadi ing tappa hanjilakna bagi dama lepkani tsa sangai gi ahan ba sangai express ki ahang ba headline se yauri basi furup singi marakta yanada bagi athingba gi mayokta athingba lenga ki thaushil gi mayokta su athingba cookie singi haukibaga yanabadagi naga singi handokre blockade lakadori naharol thodang gi ahan ba headlines of koigi rehabilitation gi damak supnatagi crore 400 khak kaithokhiba center na idp singbu ikai ba pibani achouba economic package ama mathau tai haina mp bimol na phongdokre ahan base kogi sana lebak tigi lakchage luching basingi ayaba yaudana cookie singi mahut silam basing yeknabani cookie np thadau miyam gi hak amadi ing tappa hanjulakna bagi damak lepkani tsa thadau np manipur mihut taraga tarukna imphal da chatuna mitai gi civil society organization singa unaduna wari sanakhi bagi thawong adu yaningdaba utuna cookie gi luching basingi ayaba yaudana cookie kanglup pu represent tawnaba honaramba miyoi khudingmak kanglup asigi yeknabani haina logani haina cookie np na phongdorakli oja sida lakchani bawafam di kogi santi hanjalakna ba khungthang da cookie singna yaningji base kari maramgi no se oja ge kitang haibi hanu makta da notice window television ge ayuki news analysis meng tawir punamu kai khona bu solena kono na khunjai koise masi magi meeting gi tongan me interpretation laigani cookie sing hai taragadi moi cookie nation na establish tawgi mangse adum laiba within the Indian state ko adugi contradictory over mong da mokoina cookie have sisu a kind of imagination amane ko so far recognized tawdriba the imagination adugi manungda sagat pada yawa component amane na thadau sisu moina cookie gi ideology sida punjanba adude da thadau sing asidi hande hona side da matam sangna koigi manipur gi nation na si sa manipur have sisu imagination amane matam sang baten gi waduna tongan bamni ko sigi pochigi masigi manipur gi historical magi culturally evolved toroba koigi nation hai tare ko madugi the mokoisu part of the high nation as established tawda matam sangna sai sangna yaura aba kangbu ne moi masana licheba aduga topa laiba foreign nation dagi lakpa kambu singa sina cookie haiba ideology impusalaga haiba mayam sing similarities lerongani ko sa chai uthakta laibam sabam da kaida mada da sigi manaba magi food habit kari ka mayam sina marmo kana cookie haiba ideology am establish social kandu da madugi manung da thadau sisu yaugudabni haidana moina haibudu da yaning basu yarongani yaning da basu yarongani but adubu thadau np haidana mokoigi tonganba group amana maybe moi organization amana ko akoi di hariba cookie gi ideology manung du yauroi thadau oina leigani ad thadau have se part of the manipur gi ko like akoi su se mitei hena sagat bada yauriba magi yek sing se ko se mangang luang khuman adu ada mayam le moirang se lai sangthem adu ada leidna ko sumaina cookie asi ju moi gi nation nama maina magi group mayam sing du sagat paneba adugi manung du da sagat pe yauroi idea of manipur leidana ko sigi leiba tribe mayam sing sigi leiba mayam sing asi da punna manipur gi culturally evolved toriba state sigi indigenous part moina koi su yauni haidana thadau sing du moi gi state nama lojabane ko maduda da makoi gi state na kayam farm moina set kadori
aduga menu kayam sangadori haiduna tongan ba issue amani aduga masi hojik leriba peace loving people of the Manipur idea of Manipur sida Manipur kai bi yaroi Manipur gi leriba pot asida di akoi su part in Manipur gi historically evolved state asida da akoi su part of this nation asigi akoi su part amani na moi phong na thukjalak pane bo ko moi tona madu akai ba kesu leite adu hoji akoi gi mayam puna mangna Manipur thugai ba pamde hai ba pamba kambu sing adu na magi wa amani ko pamda ba kambu sing adu gi manung dadi hoji gi thado imbi ase moi stand phong na stand toroga lepe thol e sida la e then adai sida da unabada hoji khabada su pan bi da maiti CSO wana haidi se ko so par ngan yawi di amuko yawi fox yawi adagi di adu yawi kokomi yawi ko adu aidi moisi so far hoji su maiti CSO wana aidi min tau de Manipur gi CSO wana aidi min tau e ko adu ni da moisu Manipur gi part of the thado su Manipur gi part amane lak pane ko adu sig mayam singa se koi Manipur gi CSO singa leidana ko adu ga thado MP gi kambu singa sumaina si phangre khot khre haidana aidi sumaina aidi min tawje bo aduna Manipur idea Manipur sida khoina mitei naga kuki na leiba mayam singa se adudi kanana idea Manipur si purga saturino haidi akhoi gi leiba Manipur gi CSO ne leiba mayam singa si mitei gi ni panghan gi ni adi naga gi ni kuki gi ni adu gi ni haina sum khaidok na ra ga di ko apik mai keno area ama kaktang da akhoi di maitei lining adu adaina leiba kamu ama leram ngani ko adu tongan ba mani thadau gi sumai thadau MP leidana anmai ton tangkhul gi su leram ngani amai su leram ngani bu ko anata ba Manipur gi ne leiba Manipur gi larger interest da Manipur gi nation gi damakta Manipur gi leiba apun ba gi damakta leiba organization sing se si maitei CSO natraga maitei la hoba tapak la hoba adu adaina idealize to se masi ai mau sa gi su masi ai react to ga lai adu khang ba du su wai ta ba du su wai bu ko masi gi poche adu any press media na su natraga kanagum amana masi count to bu su direct oina maitei gi magi sentiment ta work to se bu na ama leigre ko aduna tonga bamne aduga sigi leidiba mayam singa sidi Manipur gi CSO haina Manipur gi laloba haina leidana ko adu mai to na ai masigi interpretation se masi ai mamang discussion so ai many times ai masi haijegre adum haiga haisu haigini hek ai masi hek no tawri ba masi ai ngonda nuai taba ma adum ai ngonda feel tawe ko masi ai tolerate to brai khar wai hai tare aduna sigi leiba posting ase media sin now sin su ko taw kan da ama taw kan leiba myam sing ase khitang hairiba sing se idea Manipur ma sagasi hargadi ko idea Manipur ma thamsi idea Manipur ma thagasi hai targadi idea Manipur work to civil society leiba ta ba natro idea Manipur work to CSO leiba ta ba natro idea Manipur da ngasagi magi masi punna purga satpa idea Manipur civil society ma leibam thoktro adugi potu puda vida maitei CSO hairaga maitei CSO hai targadi masana maitei civil society da madu khoigi degenerate tawtro sigi pot mayam singa se kitang khoigi mayam singa sinasu masi khangna masi ge idea si da kitang ai focus tawon janingi aduga laiba pot puna maksidi kuki inpi gi manung dagi puki na makhoigi umbrella manung da lei hena khanba thadona sumai tawraga si haiba gi poche sigi o moi gi manung dadi moi nungai taw phorom be yai ko adubu lariba poto larger Manipur context yang pakandadi madu koi peace loving people of the Manipur gi damakta di madu idea khena bodo peace loving Manipur gi damakta di madu gi idea du da koina aphabani madu gi progress ne lobo ta bane ba adu amarom da madu kuki gi kano da di kai na moina kuki na adu gi interpret adu idea contradiction du ne ba ri di ko adai du gi wani madu aina sumbalan bai je heta judgment pi ya ba nate mai idea du gi wani but adu ba idea Manipur thaja bani na kuki NP gi handa ki step se is yamna phaba khungthang amane na aidi lawi aduga ai ki concept su adumai leje ko leiriba whatever Manipur gi leiriba kaino sing se maitei nation ama Naga nation nama Kuki nation nama Pangan nation nama Bamon nation nama sum sagalaga di idea Manipur tu di leiro ko mayam puna maksi concern be aba mayam puna maksi karawai da surrender taroga karawai da koi puna maki nationality apik pa wakhalon da sagali ba nationalism mayam jingse masi karamba type of nationalism da koi si sacrifice taroga karamba general rule da sacrifice taroga koi idea Manipur se create to ya ga dagi haba wakhalon du ne ba ina pamjari di adai gi area du da ai adum ai whole life se work tawjagini tawjari ko sigi pot mayam sing che sumai tawna sigi pot si da ai thajaba thami maramad whatever idea Manipur da laiba magi development progress puna mokse akoi welcome to kum thoi adu sigi da contradict le haiduna ai gi da contradict le ramina adu thengna bai si ju ai gi thoni
अथेंगनब ताबनी नत्रा व्हाट एवर आउटकम्स में पुनमक तो आइडिया मणिपुर दा लाकपा कंट्राडिक्ट पुनमक तो मदु आइडिया मणिपुर थाजरी में थेना भारत आइडिया ऑफ इंडिया दा कंट्राडिक्ट लाकपकी नत्रो पाकिस्तान का लान थोंनरिबा अदु चंगनरिबा चाइना का तौनी म्याम सिंग असे सुमाइन तौदना आई मदुदैदा कोइना चुमी लाले हैदुना तोंगानबा मागी आइडिया दुगी वानी अदु आइगिदी आइडिया ऑफ मणिपुर दा कंट्राडिक्ट लाकपा तारगदी मदु मसान थेंगनब ताबने नत्रा सिनि आइन थमजनिंग मथंगी हेडलाइंस अमतंग संगाइदगी लखचगे फुरुप सिंगी मरकता यानादबगी अथिंगबगी मायोक्ता अथिंगबा लैंगाकी थौशिलगी मायोक्तासु अथिंगबा कुकी सिंगी हौखिबगा यानाबदगी नगा सिंगी हंदोखरे कुकी सिंगी मतम कक्तबा इकोनॉमिक ब्लॉकेट हौबा नुमिता नगा सिंगा तोंगान तोंगानबा डिमांड सिंग तांदुना चंगसिलकपा लंबी थिंगबगी खोंजंग हंदोखरे जुलाई 19 खोंजंग चंगसिनदुना लाक्लिबा फुथिल नगा कोऑर्डिनेशन कमिटी की मिहुत सिंगा मणिपुर गवर्नमेंट की मिहुत सिंगा ngasi wari sanaraba matungda makoina changsilakpa khongjang adu handokpa da yakhibani oja masta haning oja koi demand amagi damakta koi national highway se ko koi khulai oina season basi masi athingba thingba se ngamdri basi kari maram gi masi oja tang habi masai sidani idea of state idea of india leidana international idea kamayam singisi loina mak fail wer isi agi haidi national highway haitaragadi मसीद कनागुम अमतन डिस्टर्ब तब यादे मर नेशनल प्रॉपर्टी ने को होय आइगी हिंगोन द संग पे यारोय आइगी युम द संग पे यारोय समन खाब गेट लो मद मन यानै मतुंगना गेट हांगा संग पदु आइगी दिसु तवी नंग दिसु तवे को पुंग अतु ते संग ओ पुंग अतु लाउ सिदा थोंग लोली आई नत्रगा न कनाम द संग बे यागिरोय आई हुजिक मनुंग द मी सिरी नत्र कनुम तौरी आइगी प्रॉब्लम लेदी हाय द आइगी जुरिडिक्शन की मनुंग ने को अदु अखोय थोंगा न चली लंबी दु आइगी युम द कनुम थोयन अखोय लंबी दु थिंग बे यारोय मदु आई पा फावरो सपने थिंग बे यारोय नेशनल प्रॉपर्टी हाइबसे नेशनल इंडिया की नेशनल सिक्योरिटी ने कदोबे ngakpung ngamdino इंडिया जी पृथ्वी की लानमी की मपांगल द मंगा सुबने ना हाइदेने याम कल्ले हाइदेने अदु कदोबे माई नेशनल प्रॉपर्टी जी माई नेशनल केनोसी कना कदोबे ngakpung ngamdino कना ना कदोबे डिस्टर्ब तहोलिनो सी तागदी हाइरिबा सिंग अदु देता सपोर्ट तोबा को इंडियन नेशन की मागी इंडिया की लेदिबा सिक्योरिटी की मदु की आइडिया खरा पेनिट्रेट तोवे हेबसे मसी अखोइना लौब ताबने मरम दु कनग्रब मपांग चाइना थेंगनी अमेरिका थेंगनी अदु थेंगना अकोइबगी साउथ ईस्ट एशियन कंट्रीज दा इंडिया जे अदु ने मा जाइन मनी मिलिटरी जाइन मनी मागी अदु ने दाने मैम इकोनॉमिक पावर अमने अदु ने हागा मागी मनुंग द चटप नेशनल हाईवे लंबी दु करिगुम प्रूफ अमगी नत करिगुम मन मदु ब्लॉकेट तवी हागा मदु थिंग मंगमदे मदु हांगदोप मंगमदे ब्लॉकेट दु बुलडोज तव मंगमदे हाय तरगदी व्हाट इज द स्ट्रेंथ ऑफ द इंडियन आर्मी नद्रा अदु क्वेश्चन तौर अनेबको अदु तागरी मोइना क्लेम तौजरी मोइ मपांगल क्राइ लेगेबा अन मसीदी एनीहाउ हारिबा सिंग असे मसी नेशनल प्रॉपर्टी नि मसी दुने कनाम त ब्लॉकेट तौबे यारो हाइदर मजुगी रेस्पोंसिबिलिटी से इंडियन स्टेट न लौगदबनी मदु लौगतब तारगदी इंडियन स्टेट तो फेल स्टेट हारकनी और नत्रगन मदुगी पोतो मखोइना सपोर्ट तौरगा तौहनबनी हैना मदु लॉजिकल कंक्लूजन तो से सिगतने बु कछु लेते के जस्ट ब्लॉकेट लाकदौरी फ्री मूवमेंट रेजिम अमदी बॉर्डर फेंसिंग की मायोक्ता अनोबा ब्लॉकेट अमा अमुक लाकलबा याना लेरे हाइना पावगी लिखुन सिंगना फोंदोरकली ऑफिशियल ओबा पावगी लिखुन सिंगना हाई फ्री मूवमेंट रेजिम FMR डॉक्टोकनबा अमसुंग बॉर्डर फेंसिंग खाबा लेफनबा डिमांड तौरदुना यूनाइटेड नागा काउंसिल UNC ना इंडिया गवर्नमेंट पीखिबा अल्टीमेटम की टाइम लोशिलकपा लोइनना UNC की प्रेसिडेंशियल काउंसिल की मिफम अगस्त 10 माथोइदा पांगथोकलगनी ओजस कई जागे बकिता सिसु कनोने ममांग द सोई मसी डिस्कशन से याउजे करे फ्री बॉर्डर फेंसिंग अदुगा फ्री रेजिम मूवमेंट असे ngसाइगी बॉर्डर स्टेट खुदिंग मक्ता थोकपा इशू मने मरमदि ह्यूमन हाइबसी मागी पृथ्वी की मैप से सही खुदिंगी सेंचुरी खुदिंग होंपनिना आइना कोपाई तौवे हेना खलंबा एरिया अमा दुम लेनेबा आइदी मतम सांगदगी होबा ट्राइब की नत्रगा करीगी मागी एनी काइंड ऑफ एस्टैब्लिश सोसाइटी अमना मान रूल तौजरंबा एरिया ने खनबा अदु मागी अदुगी आइडिया दु डोमिनेट तौगिबा नेशनल कनो अमना मदुगी कनो दु थुगाइगिबा अदुबु मदु मतम याना मतुंग इन ए अखोय नेशनल बाउंड्री अमा सिदा लेरगसु नंग हाना लेरमैना सिबोक्ते दुम फ्री मूवमेंट तौ खोलुवन हाइबा नेशनल गी लेबा मागी कनो दु द रिलैक्सेशन खरा लेरगा दुम लाकपा अदुगी पोतु द मखोयगी पोतुगी कनो दु दुम माय लाक्ष्यब पोत अमने मतम सांगना अदुना मरम वरका नेशनल सिक्योरिटी कायरकपा प्रॉब्लम लाकपा तारगदी हाइरिबा एरिया रु नेशनल बाउंड्री दु मदु
settle tꯧnabugidamuta border fencing torokpa haiba regime free movement leramba puna lokthorokpa haibase magi nation dugi laja interest tawba thabak ne adana aina nation dugi part amane khanlaga leibo itargadi hairiba du accept tawba tabane adu tagadi madu su tawroi haiba national interest su tawroi haiba nation dugi mi su haiba nation dugi lamne su haiba adigi national interest tawriba thabak du su yaroi haiba adu itargadi kari no ba tawduriba moong asibo natra problem thole hoji influx thole population gi imbalance lae immigrants illegal immigrants mayam amana madu gidi madu gudong chablo kana madu kun tasale ma to mayam leire bu si lei tar gadi madu ka main control to gadi haibu gi mechanism ma establish to rokoi wane ba aduda musu yaro hai tar gadi magi nation du gi another nation nama imagine to ga lei haibu se koina adum mangmang bata bane bu adu gi tamu ta fight to bai du moi gi right ni moi na moi hak ni moi pamja bane bu to su nu ka su kai di adu thengnabam thok du thengna ga dong ni ne thengnabam thok pu do aduna thengna ga dam ne mai gi lei ba poto ai kamain to na mechanism du kamain to da gi haiba potu moi na pam du mai pak na wi no thengnabam to thengna ga dam ni adu sabchana thengna biu adu ga indian state na madu responsibility ni border commission lei ri ko magi mayam lei greba magi lei ba institution mayam ma madu mayam sing du gi power du si na raga madu gi institution gi existence du ulu lei halu adu haiba po sing ase thabuk fajana paikhala kanda mayam sing adu su pung na da na ba convince wam sang dra madu gi da mutan lei ba institution mayam sing sini ai na moi convince wo sangi convince to ga thabuk to tai convince to yadra ga yada bi thabuk to ga masi gi posine thamjani oja mathang gi sina naharol thaudangi han ba headlines agi em tong lako chage rehabilitation gi damak supna tagi crore 9 kha kaithokki ba center na idp singbu ikai ba pibani achauba economic package ama mathau tai haina mp bimol na phongdok rakre Lok Sabha da Manipur Goods and Service Tax Amendment Bill 2025 amadi Manipur Appropriation Bill 2025 karigumba makhal amatagi hiram asigi matangda khananaba tawdana pass tawkiba center lenga ki aranba khongthang amani lenga na idp singbu rehabilitation tawnabagi damakta haiduna supnatagi crore 9 gi senfam kaithokkiba asi central government na idp singbu ikaiba piba thawong amani makhoi gi damak ehena mathau tawba economic package ama piba mathau tai haina ina Manipur Parliamentary Constituency MP Dr. Angomcha Bimol ekoizamna phongdokre ozang se lakchani bise khoi ITP sing asigi settlement amasung rehabilitation sing sta khoi center na puning chang drabra ado ojagi ba mo kitang phungdok masi tongan ba mieng mayam legani hojiki le ba 500 crore gi my special package hai karum area sini gadu no haba moi criteria am lerangani for example ko adu aduna lupa crore sama aduna loina moi rehabilitate tawni habidi yaro aduga madu kari kai de sine gada buno haiba magi specific hada paisa ji pire adana ta acro lising ama ani na pun lauthok pe ya adugi wana tebo ko yum sal de sine dori bra mogi put keno de sine dori bra kai de sine do hoga magi specific keno ama lawon ai si politically ai di haje bana te ko moina ngamu di politician ne politically oina ubi yaram urumi hai but ai di magi khoi citizen na moina ai haje bani na ai di keno du haje bani ko spirit tu haje bani ko hojiki lady ba pot mayam sing ase kairi ba lupa crore sama sina what ever lady ba nangi idp mayam sing si loina maki settlement tawna ba rehabilitate tawna ba sil loina harak poi targadi adugi paisa du di koi loktak ta thum packet am thada bugu mane bu ko hairi baduna kari kai de sina du na have a specific program le ramagadi leidana ko mogi machine jak leibadara fi loan pi badra natragan mo khoi ana layangi kari matam kharagi management tawnabra haibuna singma magi program ama ai so far ai leiba ama leibni leram ga jani khale ko adu makti details ai khangjadre aduga tawbadabu hairiba pot sing ase lampi bagi yum sabagi leidana ko tongan ba magi project mayam ma government tharambi ai moi kamai settle tawdagi ana kari gumba suan janbi yawi ta moi kai settlement pini lampi da kare mai yum kamai sani mi kya mai tawni haiba sing ase magi step by step ma masi lakpa ya adugo hojiki leriba crore chama si interim management ki oram gadra hairiba mayam sing hojik leriba potu de da ngasagi khara mogi sabagi thakpagi mafi maron gi ana layengi kari laiba mayam sing ase masi da utilize tawnabra kopra haibudo koi proper investigation sangi alupa crore chama piraga pa crore chama dona noi manipur government da silo pia su lei matam ni noi silo silaga mayam sing loi rehabilitate taw haidu center du angawbagi wa oina lakane buko adu ain khambada government parliament adu maina angaw phegi thabak su tawramdo su mande
adu karigumba adu oram targadi madu yam thina lali adu natabida magi specific management khagi damukta thada boy targadi mogi proper planning amagi thada boy targadi madu mogi leriba budget tugi matung in allocate torombi ai aduga pura totally rehabilitate taunabagi damakta magi tonganba program ama haitare ko madu government su planning torombi ai tharambasu ai sembe madu investigate torokana koi yeng outcome khuding makse akoi han heta magi proper investigation ama yaudana hekta igi sentiment ge tu ne dane to ta pangang bse pura inti go ngang na budi yai ko ada akoi di adu gi level du ngang budi yade ba maram di akoi di lebak si da lebak si law abiding citizen amne leiri na lebak tu sathari ba kanu du proper investigation to dana miyam khana bada heta adu sentiment haiba yade reality du sa pata amne logic du sa pata bane ba adu ne na thamjaning isi oja mathange sina asangkasa resign tokre rohan na President Oiregani. Indigenous People Forum Manipur IPFM President Asangkasar Loop Asigi President ki Thadok Khibadagi Vice President Philem Rohenbu Anoba President Hapkre. Asangkasar di August Mapanda Pangthokadoriba World Indigenous Day ki thoramda mahak yauraroi haina phongdokre. United Naga Council na Asangkasar da akanba warning ga loinana Imphal da pangthoknaba sem sariba World Indigenous Day 2025 ki thoram asida Naga amata da saruk yaba yaroi athingba thamnakraba matungda asar ka ngakani asang kasargi fam thadokpagi cherol adu loop asigi vice president address tawraga ikibani hari ojama sida lakchuni muje khogi world khogi manipur da world indigenous day khogi pangthokpada ya khogi yaningdriba yetliba sikari gi noja si masi yelhome khoi punsan se habada masida si haibasi chumba natrabra oja masi kainoni ainga sai jo dum haijagre magi nagasu magi imagination amane si contradiction lei manipur oina leini manipur gi leriba naga noi naga manung leni haiba targasu aikoi manipur gi leriba sagat pada yawba aikoi gi cultural aikoi gi humangman aikoi gi manipur gi nation ba yawba kangbu ne na moi markta su contradiction lei tabna te lei adugi pungtok to kanda hairiba leriba group singse nagani aduna naga haiba nation nama sagakadabani sigi poliba hoji nagaland state siga adegi sigi leriba region arakan gi sigi magi kanoda khogi segi china brahma gi karigi leriba region mayam leriba ko naga hill stack ki karigi mayam ko si mayam sigi oba si ke moisu imagination amane adugi manungda akoina naga nation nama sagana hona ringaida nangna manipur world indigenous population world indigenous day tawada manipur gi indigenous ne na akoi si yawba taragadi akoi manipur nation du da akoi yawre adu taragadi akoi di manipur gi indigenous nate naga gi indigenous ne sine ba leriba idea si aduna akoi gi naga gi indigenous leriba portsing ase akoi gi naga gi oiba tonganom tawada dum tawba kaide aduga manipur gi indigenous ne na tawba potadi akoi ahum thokti haba magi naga nation gi magi imagination dugi dream dugi outcome ne butholei du ada asangkasa su hairiba mioi asisu masu naga ne na konseliba furuki manungda ama yawbani na mathanu thengna ba yadabagi issue mayam lerangane ko ma adu ne haba mayam ko aduna adugi life threat lakpa life actually quite precious ni dana ko agi life de gene precious bol leite na aduna adugi life tu magi wakanda magi idea du hen advance oina manipur gi leriba indigenous leriba koi su indigenous ni haibase masi masi karigumba mana tawriba potu da magi life tu threat laktana magi life tu lotion gi ba taragadi magi apa man aning bodu ma thok sathabadi ngamaroi dana adu maji hairiba du ri nga compromise tawraga leiraga magi apa bodu thabok othoknaba honaba da ma hingbam di darga leidana ko adu existence ki issue du de gi ma hairiba posi de gi ma resign to war ngane na ai asmai loje yebo ko koi osa sankasa se ko masu yamna manipur gi adum ngangjaba manipur gi si to mini na ko magi keno si leida aduna masi akoina magi keno si da yam ka hana negative adu adagi keno natabida mana pamjari ba thabok se thabok oina sathana bo onthokno honabada ma hingbam darka leidana hingdadi yaroidana ko masi mai hairam yaga mas mai to no me yaga sigre haidun yaroeba aduna magi thabok tu da hena advance oina sanghelak pu yamna idamukta mana magi step ama magi sai matam sidaina yam henjeluragadi agi life sida risk tholok pi sai sidi kitanga handopam sangida ko akhoi gi hainabam leidana ko akhoi gi manglomda khongpam ama sakhatna bagi damakta tunglomda khongpam ani handaba da ka lei adugi potu da ma oibasu yaeba ko adumai tawdana adugi potu gi leiba level da ma wakto boram gane na khale adana masi
adu mai political magi leriba magi decision ni magi personal level decision ni masi akhoi ni yam ka hena interpret tawum thokte aduna masa ai aduga tawdabu mana lawriba step se mana kari gumba life se threaten oraktana ama taw thabak ya tawba ya da mai life se tension giba taraga di mai thabak se taw ngamaroi doine pura puri bana aduna thabak taw si hena makha ta na sanghan ba ya na bagi damak ta mai step uma lugjabani hena ai ismaina ai law oja mathangi sana lebak tiki kogi laingak na athingba thamlabasu narol da chalairamba plastic factory thingjinkre factory da lairamba raw material yauna dispo glass su fagat khre state asidagi single use plastic ki potlam sing manipur laingak nga athingba thamlingai akanba drive chatharingai narol da chalairamba disposable glass ki factory ama ngasi manipur pollution control board na thingjinkre mafam maduda lairamba raw material yauna saba loiraba dispo glass kaya su fagat khre oja sida ko jage bakitang thambi dispo gel glass hai base plastic na koi plastic disposable glassing se manipur da sai khara sai aya mani pani pusalak mapani pusarum yam sing phong na dum yoli hoji ko kaisu thing mangam de package taw bottle me am sing na dum yon basali ama tauri ko adai hoji lari pa mayam si manipur ta thing ni have lenga ki moi gi tawum to ko thawa ama tawbuni na adu di lawe ko but wisdom and the logic haibuse koi matam punamakta loina bamdar ka lai lenga asina bazar da phong yoliba plastic leidana ko dukan hanga disposable glass yoli myam singa se sida laiba resource na kai deno manipur da laiba amani da sari factory amani dona oibra ade kayam na thingyang re sida yoli sin kai laino haibodo adugi leidu moina tawtar ka di madu yongna thabak du tawgadam neba adu bazar da na hojik na traga any kanom disposable glass lo disposable mayam hangi bu adudai moina permissible oiba oida bain ani lei haidi plastic oitar ga permissible oiba plastic lei bu adu maman tangi mayam ko leina deba adu su dum yoli adu gi marum du da sagi single use plastic singse sisu adum yole bu ko yoli mayam sing asina kai lak pano manipur da su chaba ya de na haire adu manipur da chaba thingi haire thingam bai su phai na tra bu ko adu mayam su thingyang gre hanal lem poly plastic adu ada mayam ko adu thinga ga di husi yoli sin kai la ino hai bu okay madu thibam di changi madu thianing hai ta okay oja aroi bida huyen lam pau dagi the headlines tang lokhachage union state minister suresh gopina bishnupur district ta paikhatpa chokhat thorangi thabak sing yengsinkre manipur gi chokthokchaningai oriba loktak patpu world class destination ohenanaba summit loan fagat hanba ngamgani haina suresh gopina fongdorakre manipur gi chokthokchaningai oriba loktak patpu makha tana semgat sagatpagi maru oina lairi hairaduna part asibu world class destination ama oina semgat labadi summit loan fagat hanbada achoba mateng oigani haina ngasi bisnupur district ta paikhatpa chokhat thorangi thabak sing hakthengna yengsilkiba petroleum natural gas amasung tourism gi state minister suresh gopina fongdokre oja sigi oja ge opening kitang tentang thami asum ha adum hai da adum hek lai khuding adum hai lai bo ni da kaisu opinion masi thamningai leite maramdi loktak pare se manipur yam historic over place amani masi mi khuding loi khangna ba wani karmai manage tawgada gi haiduni matam gi moi gi laiba minister du da magi leriba concern officer sing na aiba dra am piraga sumai hai view sumai to view haiduna amane bu ko adu de adum mi loi ba hai yam luri loktak si khoi di yam emotional over area ne bu ko masi kamaina masi kangadage kamaina masi intake wona thamgadage haibase akhoi gi yam primary concern ne bu ko aduna primary concern ori area si de da khoi loina puning changnari thadanari wakan matam gi oba government matam gi laiba MLA minister bureaucrat mayam punamak se masi loktak sida emphasis pi da kanam da yam ponte problem di loktak to polluted oil iba loktak phan gi ai targadi kai da phan ga doino loktak ta accumulate tawriba logging tawri water mayam si kai la ino ade masi water sing se kari waste puthare kamai tawri hai mayam sing ado adugi pot mayam sing di amta yeng na loktak phani hai ya bana te ko tourism adu ada mapan hat khara saraga ade kano khar toroga oi ya bjanati loktak ki manung da
पुंगलिबा फटहंद्रिबा कैदौरिबा मयामसिंग वाटर लॉगिंग मयामसिंग असिदे लाइबा मयामसिंग असि करा वाइदगी लाइबा इसेल फ्लो नो क्रमाइन तौगुनु मसिदि चेंथरिबा फत्ताबुसिना कंटामिनेटेड ओइबा मयामसिना कयाम यामी खोली अदु अदा हाइबना सिंगुसिदि अमत्तने नदबिदा लोकताक फहंदोरी हाइबनि यारो मरमदि इसेल दु फनम संगेबा इतिनबम दु फनि हारदि नत्रा अद इसेल दुना महाप्रलयगी मसक लेर कांजिदा इतिनबम दु फौ हाइबदि यारो अदना इसेल दु फहनबगी दमकता कोइना करी करी स्टेप लौखले मतम मतंगी ओबा मैनेजमेंट तौबदु नतबदा प्रॉपर प्लानिंग अमा तौरकान लुपा क्याम थादारे वरी बबको सुम मयाम सिंग असे अखोय नैनबम संगी नैनबगी लोइबा नायगदब नते एरिया सिंग असे को याम पाक सौबा एरिया नि नेशन नमगी हिंग बसीबगी लाइबक मै लेनब पोने बको इसमहि तमसे यम नुंगाइजे ओजा ने ngasi achimba kya kaithokpiduna akhoi नॉर्थ ईस्ट विंडो की स्टूडियो दा लेंसन लापिदुना अखोई न्यूज एनालिसिस असिबु मपुम फान बिबगी दमकता ओजाबु अमुकसु हना थागतचरी लोइना लोइना ना ngasi की नॉर्थ ईस्ट विंडो ना संदोकचरीबा न्यूज एनालिसिस मतंग असि दा लोशनजरे मियेंग ताबिखिबा पुमना मपु अमुकसु हना खोरमजरी हक्चांग फन थमगे हायरबदी इरमदम मसिमक्तदा लैबा ख्वाइदगी फरब हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लैजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमुक करिगी चटलुगनी अखोइगी मणिपुरदसु हौजिक्ति अवांग बथाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपा मरोल गिदमक बबिना हॉस्पिटल सजीवा जेल रोड खाबै सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909390666 ता कॉल तौबिरउ सेंट्रल गवर्नमेंट की थबक की एग्जाम माई पाके खलगदी करी पागदबनो खंगबदगी करी पारोइदबनो खंगबन हेना मरुओई रसल कोचिंग इंस्टीट्यूट मयांग इम्फालदा SSC डिफेंस समदि बैंकिंग एग्जाम सिंगी था तरुकी बोर्डिंग की कोर्स हौजरगनी मफम असिदा बोर्डिंग द लैबा छात्र खुदिंगमक थबकी एग्जाम सिंगदा रिटन दा 100% सक्सेस ओइरी मफम असिदा सकनारबा रिटायर्ड नेवी एयर फोर्स समदि सब्जेक्ट एक्सपर्ट सिंगना ताकपी तंबीरी बोर्डिंग द लैबा छात्र सिंग नोमदा पुंग तरा ओजागा लोनेना लाइरिक पहनबगा लोनेना पुंग अमगी फिजिकल ट्रेनिंग सु पीचरी मफम असिदा सब्जेक्ट खुदिंगमा की शॉर्टकट मेथड्स सु ताकपी तंबीरी अकगनबा सिट मसिंग कुन खक्तनी याउबिनिंग बसिंगना मयांग इम्फाल बेंगुन बुया लेरक्ता लैबा रसल कोचिंग इंस्टीट्यूट ता लाफिरगा रजिस्ट्रेशन तौबी हौ नत्रगा अकुपा मरोगी दमक मोबाइल नंबर 8289 833 957 दा कांटेक्ट तौबिरउ Welcome to Uttaranchal University, where dreams take flight.